Miyamu kurum jari no very best impact news ki manung hunna ki tharongda Kshetrimayum Premchand miyamu taram no okchari. Manipur hau kiba megi ahum dagi irang hor kibaduna tuan ba kogi mafam kaya da irang asi pakshanna sandoroktuna miyam da Manipur ki miyam da duki madik kudong cha da kaya ma mayo dunu lakiba amadi thokli ba irang asi ki manung da yamna sathi ba ekoi punna lemina ba yaroi da makhal gi demand kya ma lak pagrona hariba demand sing adu yauna odi thenari ba awa sing aduga leiriba irang asigi aroiba waroshin ma purakna bagi damakta assembly session ma phammu hadana khogi miyam na pressure pirakpa aduga opposition party ki maikai de issue assembly pham na ba kyara kana lauro matungda khogi assembly session asi khogi pham lagani haina thorang lagbu matam masida khogi numit maini mangani gumba pham gadabagi mawongda miyam na khogi asa toramba mangan toramba aduma puhariba numit marini mangani changna pham makanda ba issue kaya ama leiragasu masi loinamak na thaira kanda constitution na piba habetare tha taruk asi assembly kaudana hanga thamba yadabanina tha taruk ki manungda pham daba yadi haibagi mawongda assembly si nongmakhak phamibra haiba phawba miyamna hangaduna lengi marachida phangliba nongma habetare ngasi tang 18 August tang 18 asida assembly session asi kaubani adu buhai riba assembly session asi horpa matamda Manipur ki issue asi khanasi khana matam piu opposition da nganghallu haiba waho asidagi assembly asi Manipur ki puwari da khwai degi tienba assembly session ama amani haribauta hamen mathoi da ba dugumba assembly mo oikiba aduga masina maram moirakanda irang asibu waroshin porakna ba assembly thajariba MLA thajariba miyamna kari karamba wakhalon sing phaunurak lakanda hariba lengak natragana opposition party sing ida kai harapage habdu miyamna hujik sing ngainaraga leiba matam oiba aduna maram morakanda ngasi phamkhriba assembly gi mawong masigi machada si kadai phabo koin miyeng changma yaribage masida miyamna karamba wakhalon sing phongdungnar ko yabage haibusigi matangda manung hunna khananaba asi thamjari bu topic asi short life assembly session hai bahira masi matangani hare bahira masi matangda manung hunna khana bang asi impact news ki studio election biri basi yan hanmada gihek ye thongda phambiri basi KS Debabrata working president Manipur Pradesh Congress Committee ojaban tam okshari aduga mathang election biri basi na Sena Manipur unit ke president biri ba M Tombi ojabu tam okshari aduga ye thang election biri basi na Manipur da nutigi phongba Pauxe Huieyen Lanpao gi editor oibiriba Maibam Dhanabir ni ojabu taramna okshari aduga amarom da ngasigi sigumba khanaba sida habatare akoigi hujik tholaiba irang asiga malena tongan ba manung hunagi episode kyam khana khaya dubu BJP gi oina wa ngangba lakpiu makoigi saru yabi haiba matamda ayam matam lakhidabani aduga hujik fawodom makoigi site tagi mi mathabiru haiba matamda achin manani khangde karigoma khudong chadabani khangde ngasi fawudi lakpa leitri adubu koigi Manipur la riba issue sing asidi khanadaba yadabanina masigi matangda karamba warishin purakpa yaba lambi thidaba yadabanina ekoina ngasigi yam tienba assembly session oikiba sigi matangda su makoi yaudrba so duma ngasigi session asi phamjabne yan hanbasi Debabrata Manipur gi miyam na ngaina phaibetare assembly session ma phambi yosi adum lauraga lakpani hojik su chara helaga leiriba mera pabi khara laubo leptri ngarang mo khoi na harapasi Manipur gi territorial integrity ngak na ba aduga hojik leiri birang si waroshin pro no warab lobi yu kaina phongdor khiba mayam leiri bani aduga mayam na asa thami go sisu assembly na kari gumba khade soin tawra gani haibaduni adumapu ngasi phomgiba assembly mi phamasidi miyam na yam nungai roi daba miyam na thamgiba thajaba adu mangba yaba mawongda oirakhibani ngasigi mifam aduda akhoi su paumi chatli thai adubu hek changbadagi horaga paumi si hek changbadagi horaga magi mobile phone even kolom phawa hidden camera yaubra recording device yaubra haina yamna kumnu check tawrakanda akhoi criminal amada check tawbugi mawongda phawa tawi haibigi wafamsu phongdore khoi paumi khara amana ari mamang amda thokri device dare aduga hairiba assembly session asisu akhoi live broadcast pi busuna taba aduna maram orakanda changubu matamda ngasigi khoigi business ujare ngasigi business da thoidokpa kashu yaudoma mali obituary reference ka khoigi CM na move tawbugi wafam amaga aduna maram orakanda ngasi ma assembly da
puari ohobu yaba mawongda minute 35 33 kogi yamamada minute kungi manungda lotion kiba mifam si congress ki maike de gi toan toan fam yam thambi khre adumakpu ngasi phangliba numit sida congress su matam lawra kanda ngasi gi numit amaji utilize tor kanda ko ju phongdu pa yaba phongdu hogi haibigi wafam du thamkiba jala natragana numit si assembly session si numit mangani sangda biu haiba wafam du stand togi bajala natragana hoji le issue se kogi business ki list to yaw da banina madu khare na ko kholapu matamda mokore dum kakhat khibagi wafam su dum palei masigi matang na haibita ngasi gi assembly session si matang da congress ki maike degi ngasai myam phongdu khre koi pawro su yaw khre adubu uri phibam si BJP ki side ki soiba tare government side su allegation myam lai aduna second on lak chake ahan mada congress side ki gi thamini haibdo haibi allegation myam ama ruling na tawraga su thokriba list of business hujiki session is ko bugi secretary Manipur legislative assembly na ko si ani khatane lekhidaba hana MLA waramba mi taruki obituary ani subda chief minister na fifth report of the business advisory committee ki ani se thamna ta business ki list amata yaude congress party na koi ke private member resolution ama MLA mangagi Manipur ki territorial administrative financial integrity kahendana thamnaba amasung haide wafam ase mayam punna logudaba resolution se Bharat Sarkar su thana ba yawe adudagi ani subda house na city biren gi mathakta article rule number 128 gi mathakta censor ama muptawe adu so MLA ahumna tawuni Megachandra Sri Ranjit Sri Surya Kumar ahumna muptawuni censor motion ni article kan rule number 128 gi mathakta ani subda private member resolution da akhoi house na unanimously passed on about kari ge buffer zone natraga neutral zone haidana khaidu punama se Manipur gi manungda tawri bese tobigano mase niyom na yadaba poni haina adu gi resolution ma move taw aduga ahum subda akhoi more gi town se MLA Marina Sri Surya Kumar Sri Lokeshwar Sri Megachandra Sri Ranjit na move taw ba aduga private member resolution sida more gi town se mase look is policy gi matungina integrated check post leibnina international trade asigi achoba hub amni mase hana leramba du maina 1992 gi mamangda leramba du da community puni mangna khunda don leibe aba saktam adu da purakna hona si haibisi akhoi kan se motion mari mak akhoi list taw gram ne akhoi thaja gram ne ba receipt mayam mi da mari leina ba kanogi secretary gi PA na receipt taw mayam loina yawri masi mayam se amata yawdana opposition के voice से पुलप नंदरे हरेगा कहने से business अनि खतंग पुथोक पाए उसदी यादे मसी मणिपुर प्रजा की मायोक्ता लेबा अदुगा मिनम्बा अदुगा सेशन अमने नहान अखोई की हौखिबा अखोई की नरांग नहान की तांकुन मंगादा थंगदुर सेशन से मणिपुर की मियाम की अपामदुगी होइगदो मानदे हैना अखोई समना ये थमजगी बिदो Mother of democracy se masi ate to post su tawe do khoi Manipur sida chik taw si yam seng ha ka da akhoi Shiv Sena de khoi aha taw mi do phai hai ba phatawa du phate hai ba ko adu ga kan ha ujik khoi try to shuba khoi gi leiriba handaki assembly ki tha taw taw ki tangani the phagada sigi be pham sitai phadana kaudrugadi constitutional crime legadomni na crisis legadomni na madugi potu da akhoi gi namitram gani gi mamang da ki notice thopi ragadi akhoi gi general oiba adugi emergency oiba namitari ni gi sigi posidagi dum mayam si khangba horobani pochi soidana khoi 미양기 아빠마 포트 카나네 너비 단자도 방도 만데 해봐마 쏴이다 아두가 아무런다 혹시 코이 레리바 마니푸르기 미암나 하우리바 이 하우심막디 아이 honorable union ministers Amit Shaji ai parliament house tai unaika ma haibelai mana hujik leiba pochi khoi congress na dum akhoi gi khanna nabagi mar hanjan na khoi gi sabhada ka dum Manipur gi wa khanna si haibadu mana dum haudu eba ko adu congress na pami bana
nong machupna Manipur gi matangda aduga Manipur ga manana thuiba ghatna singi matangda khanaba pamagi pot oina tawba adu khanaba gi potsi nong machupna khanaba adu khanaba hoba ani sigi chayna bisida Manipur ge taran intusiba Manipur Legislative Assembly gi mi phama ma kawana haise masi right from the beginning me ahum dagi torbung bangla da nungdin dagi holki bedu dagi miyam ka haila miyam haila look miyam haila even congress na governor memorandum vision bese 3 times pm assembly session ko biona whether it may be emergent session or special session or normal session any kinds of session ngasi ma thawai mirel gi women wing ni pisingna kuthang jara hen gi khongjung sathari moina haisi assembly mifam ko man hojik lai thorai be iran si Manipur gi apun gi saktam mapun Manipur gi ngamkai gi saktam apun gi saktam apun ngamkai gi saktam da sales pa adugumba lan amu oibani na Manipur gi territorial integrity kahen loi haina Manipur gi miyang gi mute chingna assembly da khana biraga ware low haibane masigi wafam se coordination committee of 27 assembly constituencies mona sungarang ngasigi session sigi mangone na teams thopone even Manipur People's Party na article 3 na state amagi boundary hongdong hunjin tawba semdok hunjin tawba design tawba meyam se yahandana ba in the context of Manipur yahandana ba hona bi na ba ware logbi ugaina hoi moi gi member yawo yawdo ba iduna mani hoji 12 assembly sida adu maina tawba pone ba ada miyam haisidi miyam gi ojinna ba natie miyam haise Manipur gi miyam plus 100 assembly ko godam dina haisidi maruina lan nangaba district mangagi langi maisa phawraba asiyana mayok naraba yana khada mungham sumang mungham leraba mijing duna haibane assembly befum gogbi hoise karamba miyam Impal East West Bishnupur Thoubal Kachin haiba district mangasigi chingda taina badal laiba district mangasigi miyamna mungham na khongdaron leraktraba ngasi madada igina khongcheli nina Senada